Makoi mari do ngai hakoi be aba yeng la kan minare Suras ka Simran ga thelluraga Natasha poraga gari do singza mairom ta thaudara ene Pung mari ta silakadore hostel gi gate yo fatringai gari do kamlaga nek tapna haire Siragi jangkro babana tilakpana tabanina minalana khane Natasha magak nomi gyan tare haibugum Nokfei tawna hairame Lehaurage Yamung chaso bhajan halo Khajiktang nokla ine Tapna adum kumla Chango nang hana Natasha do gari dagi kumlaga jangkre Tunghan na amuk fawba yung lamdi Chumjing adumak jangki Ma jangki bado Ngayhak yung lamlaga nek mayum dahan kre Natasha changlakpada Chitra do Chatlubagi phi hong lamdri halakpa kuijiba mali Natasha magi side bag lauthoklaga upu macha du da hapchina wangang lai halakpa kuijiba nang asidi thengba mali da imanabi karaga hotel da chapu charaga leirure ai hana changaki ko washroom da chango Natasha do phian da yaliba towel do tapai khatlaga washroom da changkre Masadu fresh oithoknuraga tholakpada Chitrana noksalai Natasha ingangak na hanglai kaino nang no iduna khangsina da basaranu da tawel do fiandu da tingthoklaga yanthoi aduga Chitragi manakta phamong da phamtharaktuna tapna hanglai kaino khangsina da bahaibo Chitra nokmi haire aingonda de walo trasiya badubo kaino nang haidubo Chitra Ho koi bachapado hero ga chatoine adum hairasu yabadubo khaide hero no he ho khangjare ai loina uja hobado gari da nofe tawna bado nang changri fau gari de sum yenga kale hobiga tawi yam chak chaida Natasha mamitto lauthore nate Chitra khaino nang khali dubo nate ai imanabi ke chale magi boyfriend su yawi ai thila ambaduna magi boyfriend gi mamana bane nanga koina bana taba natemi kaideno nang sede wakal da onare ado I think he likes you Natasha khangpre khangi Chitra da onche laga laure thaning de ko pakhang ari badubo Natasha gi mawong du da Chitra phamong da tharo on kaino Natasha machin du paithok laga amuk har yare ko washroom chang no meta rani amo Theng nei rujabado naradi class yaw bacha panga moiba Yes miss Chitra do nokselam laga changkhre washroom da Natasha hayeng dagi computer course yaw bachat pada set na ba pirol khamto ngarang nongdang suraga lausin ba pirol do ayuk thoppa nanglam da bane adu sukan na thupli firol sum thuplam badagi manglaga laikre ngaihak leiraga mamitu cheta uisale marai bakta mathanta thajenjai Murum susole Kaigino Aina yam pangurisa Yam laina khankida Pai Aina ngamba matang sulakhene Pirol thupado amuk hawi Kok macha dudade Angakpa wakhal ngaktani khaliba Magi mawungdu Aingonda kaino makhan machala Asingba oiramladi Aina mangonda minamba tagatra Ay madukan biyade Yekna ba sawgat pamidi Yekna ba kumbane Minamla sukaide Isagi khanda biyade Mathanta mamunok chay Natasha Somda nek Chak tuklaga magi kagi chair du da phamli Mamang da layriba table du da File khara su longkhat na du na thamli Mityeng du Ahang ba kaisu laytaba phaklang du da ni thamli bado Karibu no mana yengli bado Yeng ba nate Wakal khalibani amagisu wakal khudimak loinamak mayamgi mini miyamgi wakat puriba mini mayamgi wakalni mana khaliba adubu maruoina khanjaba kanagumbi amagi wakal su yauramgadra wakhalgi ipaktage khangaudana chingkhalai phone call amana number du yenglaga fatpai khale hello sir ne Ngasai suras na koy ni chapado kamdawa kari paulay
handwriting manai sir ma soidana oigani okay adude ma office ta kawra hangsira khanggadra khara office ta kawba kanagadaba mande sir why nangna chingnaba kari lei hayo achamba nupi nate magi meeting na yeng wangong thorokpada adum khangba ngami sir kesida ma masa involve tawningbagi maung ama oi aduna office ta kawbada mana hena kanaba lawkhigadra khali aidi okay ai bab tare fare dudi tapna tapna tawse wakhal muna khantharaga tawse fani sir fare fare pothajar hoi thank you sir call du thamkhibaga sor sangna hontoi ngasai irakhiba notepad ki number do amuk yengi yumda halakpadagi notepad to hanjin hanjin puthok tuna yenglibase ahum mari rakti natre taret nit palak surabani yengba khudingi su nokfeta tawjari bani thoiba tungdagi kaurakpaduda nekphat onthoi mamai be mathongjinda leptuna leirami nek haifet makhondu semlaga khomi kayagi ma leisembi tapna changlai machanupagi manakta wa ngangna nanga wamta khanagena tawbani kaiwa noima sida phamuse nakandagi chair ama insali tapna mamagi manakta leisembi su tapna phamtharaga wadu makha tarai atombi se yumda sumleiradi kesanadana sumleire ten thadori banena imana boarding da thamkrasira khaliba imana pambudo aigidi kaisu kaide nayambada su haire mana su thamkrasi haire na time siga nang pabungana angang oimali hairiba aina class 5 tegi sainik da leirakpadude angang oidabraima hoine ima su khangine thamkrasi natradi yumda leibada mangdore first base ki tuition do larne aduga thamkrase nikto laptop hangtuklaga magi mathau tawduna amuk laikre leisembi hawgate adumak phamli nikto mamada amuk onchilai kaidoragi ma tumurodana ima tumbaga yatre kaigin haise nangi khanbada tumba yatre kaidorage matang chatana apang olakanu na padawna sengna hikdayu da ima nang nupi thiraroi hairiro chahi kuni pansurabani ne nang as ima nayamba sisu nupi thiyu yadadana kaya wana nayamba sisu nupi thiyu yadadana kaya wana ya kongun kaba makai chairaga luhonge nangna khara gyan tagadra hairaga nang su tade napana masi kemta wabi banate aingonda inchilaga thanamdoine aidine ainga amata tumba yadrabani yarema tumuro hai wathai dokano imau pamene ai imau pame isuga do pamningi item silai side madina mongna trokarino nasu pamagana yabunga item siga da hayo masi ge ngangse masi aidi pranse yam chak tawrida mama ge mongdu niksu nungai tramali tapna hairei ima matam khara ngai khu ai wakhal siam lak ai ngona matam khara pibiyo wakhal khana naba nong mata adamna wari fajana sanaba yadaba machana pani ngasi gyan tana wangang nakpaduda leisembi ngakpaga harau bagana masadu laitadre taha hairei ngai gine ima ngai ge kayam kuinano nana wakhal khandawri sibao ne mama da haifet jinglai phamlambadagi hawgatlaga maya ihi gatlaga khamlai handaki kese loibaga lohongani wado hairamlaga thaushadana washroom da fachangkre leisembi do mathanta nganghawi asengbar sengdabra haisu khangde aidine imau atombi uba phangdana sidawrabra kainom tawri ngangna adum thokre leisembi mathangi ayukto Natasha class tatna baloishale pung manga makhaidagi hawgadaba class ni hostel gi breakfast khara thengla pibanina flask dagi ising asabadu tawraga green tea semduna thakchile tongan na leisilaga thamba chana bakhara sasile computer center lairibadu Kanchipurdani Natasha mathanta auto da chatki gadawbani
Pung manga taba dwaida tholakle hostel dagi auto lakpa ngaibadu minute manga mukti phajilakle sorok wangmada blue jeans setpa hodi amuba litpa nupa ama ngasaidagi Natasada asum yengduna leibadu Natasha so ui khangi adubu ma ka hena khanjilude nupado marks amasu uppi miching zoithoktana sum yenglaga leiribadu kuirakpaduda Natasha chingnaba amasum phawra imasada hostel da changlaga anti du kakthoklo sira khanba phaw khalurabani adubu auto ma lakpaduda khamlaga fatka khatle tung hallaga yengbani nupado adumak yenghauri mana chatkibadu wakal seranaba khandanaba masa mathanta phathaje maramde mana chatkadori basi lawsing tanba chatlibani ahanba chatpani kaisu nattaba wakal amana magi numittumagi thabak thoram khudimak mahi chahandabadu ma pamde ayuk anganbanina lambi di chinde aduna Kanchipur yobadu kuina changre highway manakta laiba computer center ni Natasha auto dagi kumtharaga bara pirami center dugi building do haifet yengi aduga manungda changlai khangnaba kanasu yawramde kanabu yawrune masagi lamdam natte toine leiraklaba misu natte hauji phau leirakpasida khangnaba mi masing thiba yaribani pung tareta class loiraduna satra satri mayamda pulap thoglai khangna chanaba yawbasingna khutchamnaduna punna punna hankibasu yawi Natasha di mathantane mathanta lakpane mathanta su hankigadawbani lambi lanthoknaba ngaihak gari latpa ngaiduna lei misu ichat chatnade gari su yamna chatpadi nate adubu lanthokpada hek pharak taba haibaduni gari kombaga lanthoke tawi magi begdu tungda panbaduda phat onthorakpani panba oiramtri khut amana phabani Natasha ngakni yengkhalai ngasai chatlamdai mabu munna yenghoba nupaduni Natasha na wangange tawbaga nupaduna magi machin menkhibana hankri mi latpa tanja oibana kanana su uhaudre saba loisinjiba building anigi piklaba kachinamada chingsili Natasha masadu ipa pakhali lauba sungamde khara hena manungda chingsili nupaduna imam mamba zero blab amakhak musi musi thanba ka amada mafamdu yaubaga machin melibadu thadoklaga nupadu tapna hairai nangonda kaisu tawra lauganu wari amakhak sabagi nangbu sida pobani kaisu tawra nangonda nupadu upliba marks du lauthore kuchu pali yengbada mina nuksiba saktani Natasha masadu ithak thakatlabani adubu phathajai yamna phathajai tapna hanglai kai warino aina haiba ama yaraba nangi ningba thongangane kai aigi kai ningba bisaki justice pangnaba honariba misak amanina chumi koina haisa Natasha yamna ngakre tasingna ngakre nupadu wa makhatare ngakano aina haise muna taw ai nangi mateng pangi pisaki justice puthoknaba NIA investigator nikyam kana khonari magi mamangda miyoi kayana khonaraga lakrabane adubu achumbodo phangkidaba nate loina khanglaga mai leituna chenkhibane nikmayamga manade ma achumba tawi adubu chiraba matangdade magi postuna henna luna khannarakpa ngaktane mi khudingma mabu hotnaba lebhandanaba upai aina thirakpane nang nataba athopa upai leitre ai di kamaina nikna nangonda yengba micheng mayamga manade ma nupi angangda interest leba minate adubu nanga loinaba karigumba khetnaba khara aina oi nakhoyani ngarangonai chumiko Natasha pakhatna hanglai nangbu kanana pakhat kana ai mi chamni nangumbane ima pisakna likhalamba orphan home amada charokpa misakni yam tonba misakni aidi ai nangi mateng pangjagi nangsu aigi mateng pangbiu aigi se request ni
Natasha nupaduda munna yengduna laikre. Yamna munna mit kuptaba makai. Lin amomna magi chinchak ubada yengba miting. Nongsana saji ubada yengba miting. Khetnaba laite Natasha gi mitinga. Aduga tapna khumlae. Hoi, ayarage. Adu nangi mingdi. Mangal. Mangal haiba mingduda Natasha ngayhak wakhal khali. Karigumba matamda kanagumba amatana mari mata anak pamiyoi ama oina pankhiba leitri. Pisaknasu nongmata pankhidri. Mangal kanano haiba haujisu ngaklibani Natasha. Adubu ka hena wahang hangdri. Mangal na mabu amadi nikpu question senarambagi maram khangdoknaba mangalgi wafamdu yakibani. Tarai yakiba natte. Masada laiba chingnaba thakatpa khudingmak phatharaga tapna haire. Ai Jai kuni thoi sudore. Kai kaune aina nongonda. Mingadam kaunasi. Ai khuni lengkane. Hoi. Adudi kai mateng no. Aina nangi mateng pangtuse. Nang renthiri banatra. Natasha amuka hena ngakre. Adubu uthokte angakpado ma uthokte.